ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗ ꯑꯦꯟड ꯑꯦꯛꯁꯄꯣ ꯁꯦꯟꯇꯔ ꯔꯤꯂꯤꯐ ꯁꯦꯟꯇꯔꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯟꯗꯛꯀꯤ ꯕꯣꯁꯦꯝꯅ ꯂꯧꯈꯤꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯗ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯃꯃꯤ ꯇꯤꯚꯤꯅ ꯂꯧꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯖꯔꯤ ꯑꯍꯥꯟꯕꯗ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯊꯥꯡꯖꯝ ꯁꯣꯐꯤꯌꯥ ꯀꯧꯋꯦ ꯑꯩ ꯃꯣꯠꯕꯨꯡꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯦ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯠꯀꯨꯞ ꯐꯥꯎꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯐꯥꯎꯕ ꯅꯣꯛꯈꯤꯗꯦ ꯁꯣꯐꯤꯌꯥ ꯃꯍꯩꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕꯤ ꯃꯍꯩꯔꯣꯏ ꯊꯥꯡꯖꯝ ꯁꯣꯐꯤꯌꯥꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯕ ꯃꯤꯀꯨꯞꯁꯤꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯃꯤ ꯇꯤꯚꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯗꯨꯅ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯌꯥꯝꯅ ꯋꯥꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯩꯔꯛꯄꯅ ꯃꯃꯥ ꯄꯄꯥꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯦꯗꯃꯤꯁꯟ ꯇꯧꯒꯅꯤ ꯀꯔꯝꯅ ꯇꯝꯅꯤꯡꯕ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯡꯖꯝ ꯁꯣꯐꯤꯌꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯂꯛꯈꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯥꯜꯒꯤ ꯀꯟꯂꯕ ꯁꯥꯐꯨꯅ ꯅꯧꯔꯤꯕꯤ ꯁꯣꯐꯤꯌꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯇꯠꯇꯅ ꯐꯥꯎꯈꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯈꯤꯗꯦ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯅꯤꯜ ꯈꯣꯡꯂꯕ ꯃꯔꯛꯇꯨꯗ ꯍꯣꯠꯅꯕꯗꯤ ꯂꯦꯞꯈꯤꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯑꯍꯤꯡ ꯀꯌꯥꯁꯨ ꯇꯨꯝꯗꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯆꯤꯛꯄ ꯀꯌꯥꯁꯨ ꯊꯨꯒꯥꯏꯔꯛꯈꯤꯗꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯅꯤꯜ ꯈꯣꯡꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯁꯣꯐꯤꯌꯥ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯋꯥꯈꯤꯗꯕ ꯅꯠꯇꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯣꯖꯥ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯑꯇꯥꯕ ꯃꯃꯜꯗ ꯃꯍꯥꯛꯄꯨ ꯍꯣꯁꯇꯦꯜꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯑꯣꯖꯥꯁꯤꯡꯒꯤ ꯑꯈꯪꯕ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯣꯐꯤꯌꯥꯅ ꯐꯣꯡꯗꯣꯛꯂꯛꯈꯤ ꯃꯍꯥꯛ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯤ ꯍꯥꯏꯍꯧꯔꯤ ꯂꯥꯏꯟꯗ ꯌꯥꯝ ꯆꯪꯅꯤꯡꯉꯦ ꯗꯣꯛꯇꯔ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯁꯣꯐꯤꯌꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯕꯨ ꯅꯤꯡꯕ ꯊꯨꯡꯍꯟꯅꯤꯡꯗꯨꯅ ꯁꯔꯀꯥꯔꯒꯤ ꯇꯦꯡꯕꯥꯡꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯖꯤꯂꯥꯇꯥ ꯀꯧꯋꯦ ꯑꯩ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯂꯥꯛꯄꯅꯦ ꯁꯨꯔꯖꯂꯇꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯂꯥꯟꯒꯤ ꯀꯟꯂꯕ ꯃꯩꯔꯤꯂꯛꯇ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯐꯝꯕꯨ ꯀꯗꯥꯏꯗꯅꯣ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯇꯥꯡꯅ ꯐꯪꯕ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯇꯟꯖꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯣꯏꯗꯒꯦ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯐꯣꯡꯗꯣꯛꯂꯛꯂꯤ ꯑꯦꯛꯖꯥꯝꯒꯤ ꯄꯥꯁ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯌꯨꯝ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯨꯔꯖꯂꯇꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯨꯟꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯂꯥꯜꯒꯤ ꯃꯩꯔꯤꯅ ꯂꯣꯏꯅ ꯆꯥꯛꯊꯣꯛꯈ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯁꯣꯜꯍꯧꯔꯤ ꯂꯩꯁꯥꯡꯊꯦꯝ ꯃꯣꯅꯤꯀꯥ ꯀꯧꯏ ꯑꯗꯨꯒ ꯑꯩꯁꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯂꯐꯥꯔꯗꯒꯤꯅꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯂꯩꯁꯥꯡꯊꯦꯝ ꯅꯕꯀꯨꯃꯥꯔ ꯑꯗꯨꯒ ꯏꯃꯥꯒꯤꯅ ꯂꯩꯁꯥꯡꯊꯦꯝ ꯁꯥꯟꯇꯤ ꯀꯧꯏ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯩꯁꯥꯡꯊꯦꯝ ꯅꯕꯀꯨꯃꯥꯔ ꯑꯃꯗꯤ ꯂꯩꯁꯥꯡꯊꯦꯝ ꯑꯣꯡꯕꯤ ꯁꯥꯟꯇꯤ ꯑꯅꯤꯅ ꯄꯣꯛꯆꯕꯤ ꯂꯩꯁꯥꯡꯊꯦꯝ ꯃꯣꯅꯤꯀꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯥꯟꯒꯤ ꯀꯟꯂꯕ ꯆꯩꯊꯦꯡꯂꯛꯇ ꯑꯦꯛꯖꯥꯝ ꯁꯨꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯑꯦꯛꯖꯥꯝ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯣꯠꯅꯖꯃꯟꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯐꯕ ꯁ꯭ꯀꯨꯜꯗꯗꯤ ꯇꯝꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯇꯨꯡꯗꯀꯣ ꯈꯔ ꯅꯨꯡꯉꯥꯏꯔꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯐꯕ ꯄ꯭ꯔꯥꯏꯚꯦꯠꯒꯨꯝꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯇꯨꯁꯨ ꯌꯥꯝꯅ ꯐꯖꯅ ꯑꯔꯅꯤꯡ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯏ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠꯒꯨꯝꯕꯗꯗꯤ ꯍꯣꯞ ꯊꯝꯗꯦꯕ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯁꯥꯡꯊꯦꯝ ꯅꯕꯀꯨꯃꯥꯔ ꯀꯧꯏ ꯑꯩ ꯏꯁꯥꯃꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯂꯥꯐꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯣꯅꯤꯀꯥꯒꯤ ꯑꯄꯣꯛꯄꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯈꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯂꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯊꯣꯡꯗꯗꯤ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯅꯕ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯒꯅꯤ ꯁꯔꯀꯥꯔꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯍꯧꯏ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯒꯤ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯔꯤꯡꯕ ꯑꯃꯗ ꯀꯥꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯂꯩꯉꯥꯛꯅ ꯃꯣꯏꯗ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤ
Facility haiba dai ko. Moi khara facilities bibiraga hairiba angang sing kaning be school sida kan bigi facilities bibiraga di yam nuai gani Sabi na marang tem abung thoisi leifamna kambugi 1 number 13 da abung thoi moirang themna asumna pongdorakhi awaba kayana imungda tahduna hingbagi sagajaramba asana mami samjillaklabada exam gi nungaiba pauna ifamda amuk karibu kanaruni tamningi ekhoisu isung imanaba singna tamliba afa school duda adubu fanglaroi handak mapo asimagidi ngasina mafam asida hingnabagidamagta lenli hayeng nakadomda lanjadraba thawai kayana chatkadaba lambi gidamakta abung thoina wazahawi tambagudi private school apabda tamni adugo shelgi peshagi maramna tamba pangadura agudi thajabitang wa ai Indian Navy ama wana serve tawjin ai ni marang tem bindarani leifamdi kambugi 1 number 13 abung thoigi apokpi bidyarani na mitlu pirang ihouraduna asumna mami tv da paudam lakhi taibangsida kanasu leiramloi machabu fahaningdaba mama mapa oibasingna karigumba matamda machana buchage hairabadi mayadagi fauba sattuna machada inbidaba yaukidaba natte adubu ngasidi mama oibisingi thamoida khangamdraba jaina kaya khangduna hingna asibaga pangkhak oiduna machasingi mataubu lona tumin fijininda yingduna sintharakanu yadraba mitlu pirang lona tumin taithok hauri moina pamjariba tamni pandamse tamdi tamani do isabu faning da kana yaw dina ba wa gisin abu kari wo ga su tawni be idam dina kapung bana se mi ngam da bai da mutu am nuai ki mama wona mama moina am nuai tade aigi min khetrimur sinthol kawe aigi legamna Churachandpur district tagine aigi apopagi mingna khetrimur sangi kawe apopigi mingna khetrimur premi mafam asida akoigi leiraga exam se preparation torokpado ko kari khudong cha da gari thinaki aigi preparation ga tawbada school ga chatpasu October ala tadana school chatabasu myam yaweba adutagi coaching gumba chaninge adu free leitabagi tuition chatte adudagi moigi kemda gumba tuition gumba free tawbala pawda dumbo khara yauraga dum kemda leiraga dum preparation taro khonaraga dum board exam je face tarokpan relief camp da leina exam ki dama yamna kanna hotnaningki coaching class yawningbagi apambasu fauki adubu coaching fee gi khalluraga madusu yawkhide school da chattuna ojana taglakpa kharaduna mahaki loksing oijabadusu gari bara leitabadagi school su numit khudingi chatpangam khide lairabagi su ishorlei haibaduni relief camp da pokchil chawraba oza singna free da coaching tawbiduna tola taraba aikhoi gumbi kayana HSLC exam asi mai pakpangam jaribani haina sinthoina paudam lakhi adigumba tawre khoi masen punsalaga tathok tasin aina khangbado mana moda mutakpiba adudagi mana khangbodo na takpiba dumai tawraga sum khonare agi min khetrimur sangi ai leifamna Churachandpur patampa Sinthoigi apopana machagi nungairaba exam gi pau tarabasu thamoida nungaifam khangde macha singnadi afaba school singda tamduna tungi punsigi damak anoba asa kayaga loinana honaningi haibasu mapa ama oina khangdabadi natte adubu kanada tainarugani pumnamak mapu magi thausil ngaktani makhata na sinthoigi apopana masagi poknafam maramdamda amuk hanjinduna angamba makhaisu nomduna machasingi ningba thunghannabagidamak sarkargi pukning singsinhawi yari kai mapa moina konage na diku ai mi aibam suke kabadi ai gamna modundage ahaibam silkina magi masagi oiba paudam khara mami tv da phongdorakhi exam gi damak masana hotnaningba matamda hotnaba fangkhide maramdi kemda leibana maram oibana miyamna tumna hitna khiba ngaiduna thengkhang kaya hotna jabagi mahina ngasi exam asi mai pakpangam lakpani haina phongdorakhi ko thamde ai morbung dagi ai min khandi ko adu ngasi sumaina chanupina koi class 10 gi exams da mai palak pasa mama moina kari hani
ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯝꯗꯤ ꯈꯪꯗ꯭ꯔꯦꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗꯒꯤ ꯈꯣꯠꯄꯗꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯅꯪꯉꯕꯅꯤꯅꯀꯣ ꯌꯥꯝꯅꯗꯤ ꯋꯥꯏꯌꯦ ꯑꯗꯣ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯅꯤꯡꯉꯤ ꯁꯔꯀꯥꯔꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯟꯅꯤꯡꯉꯦ ꯏꯆꯥꯁꯨ ꯑꯐꯕꯁꯨ ꯑꯣꯏꯍꯟꯅꯤꯡꯉꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯁꯥꯒꯤ ꯃꯤꯡ ꯅꯣꯡꯊꯣꯝꯕꯝ ꯂꯛꯁꯃꯤ ꯀꯧꯋꯦ ꯑꯩ ꯃꯣꯏꯕꯨꯡꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯛꯄ ꯑꯃꯗꯤ ꯃꯍꯩꯒꯤ ꯄꯨꯀꯩ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯎꯖꯕ ꯐꯪꯒꯗꯒꯦ ꯍꯥꯏꯅ ꯂꯛꯁꯃꯤꯅ ꯃꯃꯤꯠꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯗꯨꯅ ꯂꯥꯟꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯀꯌꯥꯕꯨ ꯈꯥꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯐꯣꯡꯗꯣꯛꯍꯧꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯕꯗ ꯑꯣꯖꯥꯁꯤꯡꯅ ꯁꯤꯗ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯆꯪꯉꯣꯅ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯆꯪꯉꯒ ꯑꯩꯈꯣই ꯍꯣꯠꯅꯔꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯅꯤꯡꯉꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯒ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥꯁꯨ ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯅꯤꯡꯕꯁꯤꯗꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯃꯣꯏꯕꯨꯡꯗꯒꯤꯅ ꯑꯩꯒꯤ ꯃꯤꯡ ꯇꯥꯛꯄꯤ ꯀꯧ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯍꯔꯥꯎꯔꯁꯨ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯀꯦꯝꯗ ꯂꯩꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯏꯆꯥꯁꯤꯡꯁꯦ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯇꯝꯖꯅꯤꯡꯉꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯐꯕ ꯑꯃꯗ ꯈꯜꯂꯒ ꯀꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯒ ꯇꯧꯔꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯏꯆꯥꯁꯦ ꯁꯦꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯁꯨ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯌꯥꯝꯅꯕꯨꯗꯤ ꯏꯁꯥꯗꯁꯨ ꯋꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯤꯡ ꯍꯩꯀ꯭ꯔꯨꯖꯝ ꯁꯣꯅꯤꯌꯥ ꯀꯧꯋꯦ ꯃꯣꯏꯕꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯌꯨꯝꯃꯛꯇꯗ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯃꯥꯏ ꯄꯥꯛꯄꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯑꯗꯨ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯝꯒꯗꯕꯅꯤ ꯍꯥꯏꯅ ꯁꯣꯅꯤꯌꯥ ꯍꯩꯀ꯭ꯔꯨꯖꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯔꯛꯈꯤ ꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯩ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯍꯩꯀ꯭ꯔꯨꯖꯝ ꯏꯅꯥꯎ ꯃꯣꯏꯕꯨꯡꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯗꯨ ꯏꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨ ꯀꯦꯝꯇ ꯂꯩꯔꯒ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯗꯨꯕꯨ ꯃꯈꯥ ꯇꯝꯍꯟꯕ ꯉꯝꯈꯤꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯁꯤꯕ ꯀꯤꯗꯒꯩꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯗꯕꯤꯗ ꯇꯧꯕ ꯉꯝꯒꯗꯧꯗꯣ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯅꯤꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯏꯆꯥ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯃꯌꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯀꯩꯅꯣꯗꯒꯤ ꯃꯇꯦꯡꯗꯒꯤ ꯈꯤꯇꯪ ꯐꯪꯖꯔꯒ ꯏꯆꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯏꯆꯥꯁꯤꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯦꯁ ꯀꯣꯟꯁꯝ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯦꯡꯕ ꯂꯩꯐꯝꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯏꯕꯨꯡꯗꯒꯤ ꯔꯥꯖꯦꯁ ꯀꯣꯟꯁꯝꯅ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯖꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈꯤ ꯀꯦꯝꯗ ꯂꯩꯕꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯂꯩꯇꯕꯅ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯍꯣꯠꯅꯔꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯂꯝꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯩꯅ ꯇꯝꯅꯤꯡꯉꯤꯗ ꯒꯣꯔꯃꯦꯟꯒꯤꯗ ꯑꯗꯨꯝ ꯇꯝꯅꯤꯡꯉꯤ ꯁꯤꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯅꯤꯡꯉꯤ ꯑꯗꯨꯒꯨꯝꯕ ꯏꯁꯥꯁꯦ ꯑꯩꯁꯦ ꯃꯤꯠꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯁꯦ ꯄꯥꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯩꯁꯨ ꯑꯗꯨꯝ ꯇꯝꯃꯤ ꯑꯗꯨꯒ ꯏꯁꯩꯁꯦ ꯁꯤꯡꯒꯔ ꯑꯣꯏꯕꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯏꯕꯨꯡꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯀꯣꯟꯁꯝ ꯑꯣꯡꯕꯤ ꯔꯟꯖꯅꯥ ꯀꯧꯏ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯏꯆꯥꯒꯤ ꯔꯤꯖꯜ ꯂꯥꯛꯄꯁꯦ ꯑꯩ ꯅꯍꯥꯟꯗꯒꯤ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯣꯏꯅꯣ ꯃꯣꯏ ꯔꯤꯖꯜꯁꯤꯕꯣꯅ ꯑꯩꯅ ꯉꯥꯏꯗꯅꯇ ꯂꯩꯕꯅꯦ ꯏꯁꯥꯅ ꯇꯝꯃꯤꯕ ꯃꯍꯩꯁꯦ ꯑꯩꯅ ꯃꯣꯏꯒꯤ ꯔꯤꯖꯜꯁꯦ ꯌꯥꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯃꯆꯦꯗ ꯑꯩꯅ ꯑꯗꯨꯝ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯔꯤꯖꯜꯗꯣ ꯍꯥꯏꯔꯀꯥꯟꯗ ꯌꯦꯡꯉꯦ ꯃꯥꯏ ꯄꯥꯛꯂꯛꯑꯦ ꯂꯦꯇꯔ ꯃꯥꯔꯛꯁꯨ ꯈꯔ ꯆꯠꯂꯦ ꯑꯗꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯅꯠꯇꯕꯅꯤꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯩ ꯏꯆꯥꯅ ꯍꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯄꯤ ꯇꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯨꯝꯁꯨ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝ ꯑꯣꯏꯔꯒꯁꯨ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯉꯁꯤꯁꯦ ꯑꯣꯏꯔꯦꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩ ꯏꯁꯥꯒꯤ ꯃꯤꯡꯅ ꯃꯉꯥꯜꯂꯩꯕꯤ ꯁ꯭ꯋꯥꯏ ꯈꯣꯏꯕꯝ ꯀꯧꯏ ꯑꯗꯨꯒ ꯑꯩꯅ ꯃꯣꯔꯦ ꯄꯦꯝꯅ ꯀꯧꯕ ꯑꯟꯕꯄꯨꯔꯗꯒꯤ
ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯏꯁꯥꯃꯛꯀꯤ ꯌꯨꯝꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯗ꯭ꯔꯦ꯫ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯁꯔꯨꯛ ꯌꯥꯖꯔꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ, ꯕꯣꯔꯗꯤꯡꯒꯤ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯕꯣꯔꯗꯤꯡꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯗ ꯄꯤꯅꯤꯡꯏ ꯍꯥꯏꯅ ꯃꯉꯥꯜ ꯂꯩꯕꯤꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯃꯦꯖꯣꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯕꯣꯔꯗꯤꯡꯗꯨꯗ ꯑꯍꯤꯡ ꯂꯦꯛꯑꯒ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯈꯩꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯨꯃꯥꯏꯅ ꯏꯆꯥꯅ ꯀ꯭ꯂꯥꯁꯀꯤ 10ꯒꯤ ꯑꯦꯛꯖꯥꯝꯗ ꯄꯥꯁ ꯇꯧꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯄꯥꯁꯀ ꯇꯧꯔꯛꯄ ꯑꯗꯒꯤ ꯂꯦꯇꯔ ꯃꯔꯤꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯅ ꯂꯧꯕꯁꯦ ꯉꯝꯃꯤ ꯃꯈꯩꯕꯨꯗꯤ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯍꯣꯠꯅꯗꯧꯕꯁꯤꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯍꯣꯠꯅꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯀꯣ꯫ ꯑꯗꯨꯅ ꯍꯣꯠꯅꯕꯗꯤ ꯍꯣꯠꯅꯒꯅꯤ ꯏꯆꯥꯒꯤꯗꯃꯛꯇ ꯀꯃꯥꯏꯅ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯕꯁꯤ ꯂꯩꯄꯥꯛꯀꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯆꯥꯁꯤꯡꯒꯤ ꯈꯔ ꯃꯇꯦꯡ ꯀꯩ ꯄꯥꯡꯕꯤꯔꯛꯑꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯅꯁꯨ ꯏꯆꯥꯒꯤ ꯉꯝꯃꯤ ꯃꯈꯩ ꯍꯣꯠꯅꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯕ꯭ꯔꯣꯌꯟ ꯀꯧꯋꯦ ꯑꯗꯣ ꯑꯩ ꯈꯂꯐꯥꯔ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯍꯔꯥꯎꯕꯗꯤ ꯍꯔꯥꯎꯋꯦ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ ꯑꯗꯣ ꯑꯩ ꯌꯨꯝꯃꯛꯇ ꯂꯩꯔꯒ ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ꯫ ꯑꯗꯨ 11, 12ꯁꯤꯗꯤ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ? ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯉꯦ ꯑꯗꯣ ꯀꯦꯝꯗ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯈꯪꯗꯦ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯒꯗꯤ ꯊꯦꯡꯅꯈꯤ? ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯂꯥꯡꯕ ꯈꯣꯠꯄ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯍꯣꯁꯇꯦꯜꯗ ꯂꯩꯍꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯦ꯫ ꯍꯣꯁꯇꯦꯜ ꯍꯥꯏꯁꯦ ꯀꯔꯝꯕ ꯍꯣꯁꯇꯦꯜ ꯑꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩ? ꯍꯣꯁꯇꯦꯜ ꯍꯥꯏꯁꯦ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤ NR ꯑꯦꯀꯥꯗꯃꯤꯗ ꯂꯩꯕꯅꯦ ꯑꯗꯣ ꯃꯤ ꯍꯥꯏꯁꯦ ꯆꯥꯎꯔꯥꯛꯅ ꯁꯥꯇ꯭ꯔ ꯀꯌꯥꯃꯨꯛꯀ ꯁꯨꯏ? ꯃꯤ 10 ꯂꯩ ꯑꯩꯈꯣꯏ 10 ꯀꯥꯡꯕꯨ ꯈꯔꯒ꯫ ꯑꯗꯨ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩ? ꯏꯟꯗꯤꯌꯥꯟ ꯅꯦꯚꯤ ꯑꯣꯏꯅ꯫ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯃꯦꯕꯀꯣ꯫ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯕꯤ ꯔꯣꯁꯅꯤ, ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯂꯥꯄꯥꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ꯫ ꯏꯆꯥꯁꯤꯅ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯔꯛꯄꯁꯤꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝ ꯄꯣꯛꯏ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯒꯤ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗ ꯀꯅꯥꯅꯒꯗꯤ ꯑꯃ ꯋꯤꯁ ꯄꯤꯕꯤꯅꯤꯡꯉꯤ? ꯍꯥꯏꯗꯤ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯕ ꯇꯥꯏ, ꯍꯥꯏꯗꯤ ꯃꯇꯦꯡ ꯏꯆꯥꯅ ꯄꯥꯡꯕꯤꯔꯛꯄ ꯄꯔꯤꯈꯥ ꯑꯣꯏꯕ ꯄꯥꯁ ꯌꯥꯏꯀꯣ꯫ ꯇꯧꯔꯛꯄꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯏꯆꯥꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯄ ꯑꯣꯖꯥ, ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯥꯏꯕꯝ ꯇꯣꯝꯆꯥ ꯑꯃꯗꯤ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯕꯨ ꯊꯝꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡ ꯍꯪꯃꯤꯟꯖꯩ ꯃꯗꯨ ꯂꯩꯐꯝꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯔꯧꯗꯒꯤ꯫ ꯑꯗꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯁꯨꯃꯥꯏꯅ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯛꯄꯁꯦ ꯏꯁꯥꯗꯗꯤ ꯀꯔꯤ ꯐꯥꯎꯏ? ꯍꯔꯥꯎꯋꯦ ꯑꯗꯨꯕꯨ ꯁꯤꯗ ꯃꯐꯝꯗ ꯌꯨꯝ ꯀꯩ ꯂꯩꯇꯕꯅꯤꯅ ꯍꯔꯥꯎꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗꯒꯤ ꯑꯦꯛꯖꯥꯝꯁꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯊꯥꯔꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯃꯥꯔꯛꯁꯤꯗꯒꯤ ꯍꯦꯟꯅ ꯐꯪꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯕ? ꯑꯗꯨ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 11, 12ꯁꯦ ꯍꯥꯏꯕ ꯇꯥꯏꯀꯣ, ꯁꯤꯗꯗꯤ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯒꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕ ꯂꯩ? ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯩꯇꯕ ꯁꯤ ꯃꯐꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯑꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯕ꯫ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯊꯦꯡꯅꯩ? ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯣꯏꯕ ꯌꯥꯏꯀꯣ, ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ ꯑꯦꯛꯖꯥꯝꯁꯤ ꯑꯩꯈꯣꯏ ꯑꯦꯄꯤꯌꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ? ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯂꯥꯡꯉꯛꯄ ꯑꯗꯨꯅ ꯍꯣꯁꯇꯦꯜꯗ ꯆꯪꯉꯤ꯫ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕ ꯇꯥꯏ ꯀꯔꯤ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩ? ꯃꯈꯥ ꯇꯥꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯇꯝꯊꯅꯤ꯫ ꯑꯗꯣ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯗꯣꯛꯇꯔ ꯂꯩ, ꯑꯇꯣꯞꯄ ꯁꯤꯗ ꯀꯔꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤ ꯑꯣꯏꯅꯤꯡꯒꯦ? ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯅ꯫ ꯁꯦꯔꯧꯗꯒꯤꯗꯤ ꯁꯦꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ꯫ ꯏꯁꯥꯒꯤ ꯃꯤꯡ? ꯃꯤꯡꯅ ꯍꯥꯃꯣꯝ ꯁꯨꯔꯁ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯁ ꯇꯧꯔꯛꯄꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯊꯗꯣꯏꯁꯦ ꯈꯟꯕꯗ ꯑꯗꯨꯒꯤꯁꯨ ꯋꯥꯏ꯫ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥꯅ ꯐꯣꯡꯗꯣꯛꯄꯤꯕꯗ ꯃꯍꯥꯛ ꯑꯁꯤ 11, 12ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯇꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯤ꯫ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯁꯦꯟꯒꯤ ꯑꯋꯥꯕ ꯌꯥꯝ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯣ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯆꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯅ ꯄꯥꯝꯖꯔꯤꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥ ꯑꯃꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯧꯗꯥꯡ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ? ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯤ꯫
ꯈꯔꯁꯨ ꯁꯦꯟꯒꯤ ꯑꯋꯥꯕ ꯈꯔ ꯇꯉꯥꯏ ꯐꯗꯕ ꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯕꯅꯤꯅ ꯍꯣꯁꯇꯦꯜꯗ ꯊꯝꯃꯤ ꯍꯣꯁꯇꯦꯜꯗ ꯊꯝꯕꯗ ꯄꯩꯁꯥ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯂꯧꯕꯅꯤꯅ ꯑꯗꯨꯝ ꯐꯨꯜꯗꯤ ꯂꯧꯗꯦ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕꯗꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯈꯔ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯣꯏꯅ ꯃꯄꯥ ꯑꯃꯅ ꯉꯁꯤ ꯏꯆꯥꯅ ꯐꯪꯉꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯦ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯀꯅꯥꯗ ꯋꯤꯁ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯄꯤꯕꯤꯅꯤ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯗꯁꯨ ꯍꯥꯏꯗꯤ ꯑꯁꯤꯗꯗꯤ ꯎꯄꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯦꯕ ꯄꯥꯐꯝꯁꯨ ꯈꯪꯗꯅ ꯀꯥ ꯃꯆꯥꯗ ꯂꯩꯕꯅꯤꯅ ꯂꯥꯡꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯅꯖꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗ ꯑꯦꯟ ꯑꯦꯛꯁꯄꯣ ꯁꯦꯟꯇꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯃꯤꯁꯛ ꯑꯃꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯃꯤꯡꯅ ꯍꯤꯔꯣ ꯃꯤꯡꯊꯦꯝ ꯁꯤꯡ ꯑꯩꯒꯤ ꯂꯩꯐꯝꯅ ꯃꯣꯠꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗ ꯑꯦꯛꯁꯄꯣ ꯁꯦꯟꯇꯔ ꯂꯝꯕꯤ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏ 3 ꯃꯦꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯗ 18 ꯖꯨꯟ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯩꯖꯔꯝꯃꯤ ꯑꯗꯒꯤ 19 ꯖꯨꯟꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗ ꯑꯦꯛꯁꯄꯣ ꯁꯦꯟꯇꯔꯁꯤꯗ ꯑꯩꯈꯣꯏꯁꯤ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯖꯤꯇꯦꯟ ꯍꯥꯏꯅ ꯃꯥꯅ ꯅꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯁꯦꯝꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯂꯤꯗꯔ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯂꯩꯔꯤꯕ ꯕ꯭ꯂꯣꯛ ꯑꯍꯥꯟꯕꯗ 4 ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ 5 ꯂꯩꯔꯦ ꯑꯗꯣ ꯕ꯭ꯂꯣꯛ ꯂꯤꯗꯔꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯂꯤꯗꯔ ꯈꯔ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯑꯩꯈꯣꯏ ꯀꯣꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ 19 ꯖꯨꯟ ꯂꯥꯛꯑ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔꯒꯤ ꯒ꯭ꯔꯨꯞꯁꯤ ꯃꯁꯤ ꯐꯣꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯚꯣꯂꯟꯇꯤꯌꯔꯁꯤ ꯂꯩꯇꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯚꯣꯂꯟꯇꯤꯌꯔꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯁꯤ ꯀꯣꯃꯤꯇꯤꯁꯤ ꯀꯩꯅꯣꯁꯤ ꯀꯦꯝꯞꯁꯤ ꯀꯔꯝꯍꯥꯏꯅ ꯆꯂꯥꯏꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯟ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯚꯣꯂꯟꯇꯤꯌꯔꯁꯤ ꯑꯣꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤ ꯁꯤꯟꯖ ꯂꯥꯡꯖꯗꯅ ꯄꯨꯖꯔꯤ ꯑꯗꯣ ꯃꯁꯤ ꯑꯣꯏꯅꯤꯡꯕ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕꯁꯨ ꯌꯥꯗꯕ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯑꯃ ꯚꯣꯂꯟꯇꯤꯌꯔꯁꯤ ꯂꯩꯇꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯏꯁꯥꯅ ꯍꯥꯟꯅꯗꯒꯤꯁꯨ ꯁꯨꯝ ꯄꯥꯝꯖꯔꯛꯄ ꯑꯩ ꯌꯨꯝꯗꯁꯨ ꯄꯟꯆꯥꯌꯠꯀꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯆꯍꯤ 5 ꯄꯨꯖꯔꯝꯃꯤ ꯎꯄ-ꯄ꯭ꯔꯙꯥꯟ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯨꯖꯔꯝꯃꯤ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯁꯨꯝ ꯇꯧꯖꯔꯤ ꯁꯨꯃꯥꯏꯅ ꯑꯩ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯍꯧꯖꯔꯛꯏ ꯑꯗꯨꯅ ꯈꯔ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯏꯟꯇꯔꯦꯁ ꯑꯣꯏꯖꯕꯅꯤ ꯁꯣꯁꯤꯌꯦꯜꯒꯤ ꯊꯕꯛꯁꯦ ꯑꯗꯨꯅ ꯁꯤꯗꯁꯨ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯕꯁꯤꯗ ꯑꯩ ꯏꯁꯥꯅꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯤ ꯑꯗꯨꯝ ꯇꯧꯖꯅꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯈꯤꯕꯅꯤ ꯚꯣꯂꯟꯇꯤꯌꯔꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔ 19 ꯂꯩꯕꯅꯤ ꯑꯗꯨ 19ꯁꯤ ꯍꯧꯖꯤꯛ ꯁꯣꯝꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯅꯣꯔꯣꯝꯗꯒꯤꯁꯨ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯃꯣꯔꯦꯔꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯝ ꯈꯔ ꯊꯥꯔꯒ ꯍꯧꯖꯤꯛ ꯚꯣꯂꯟꯇꯤꯌꯔꯁꯤ 60ꯃꯨꯛ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯏꯟꯃꯦꯠꯁꯤ ꯍꯧꯖꯤꯛ 662 492 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤ ꯆꯥꯅꯕꯒꯤ ꯆꯦꯡ ꯑꯃ ꯑꯁꯤ ꯃꯣꯏꯅ ꯑꯗꯨꯝ ꯄꯤꯕꯤꯔꯦ ꯅꯣꯡꯃꯒꯤ ꯂꯨꯄꯥ 100 ꯍꯥꯏꯕꯅꯤ 100ꯁꯤ ꯂꯨꯄꯥ 10 ꯑꯃ ꯆꯦꯡꯒꯤ ꯀꯛꯈ꯭ꯔꯒ 80 ꯔꯨꯄꯤꯁꯤ ꯂꯨꯄꯥ 30ꯁꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯪꯍꯟꯕꯤꯔꯤ 80 ꯔꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯐꯤꯔꯣꯟ ꯑꯗꯒꯤ ꯁꯔꯞ ꯁꯥꯄꯣꯟ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯔꯤ ꯀꯔꯥ ꯄꯨꯝꯅꯃꯛꯁꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯃꯁꯤꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣই 80 ꯔꯨꯄꯤꯁꯤꯅ ꯂꯨꯄꯥ 30ꯁꯤ나 ꯃꯦꯅꯦꯖ ꯑꯩꯈꯣꯏ ꯇꯧꯖꯔꯤ ꯃꯁꯤꯒꯤ 80 ꯔꯨꯄꯤꯁꯤꯅ ꯆꯂꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯥꯏꯕꯗꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯤꯒ ꯌꯦꯡꯅꯔꯨꯕꯗ ꯃꯁꯤꯒꯤꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯃꯁꯤꯅ ꯎꯆꯤꯟꯅꯥꯆꯤꯟꯅ ꯍꯥꯏꯗꯤ ꯆꯥꯛꯀ ꯏꯟꯁꯥꯡꯒꯤ ꯐꯥꯎꯗꯤ ꯑꯗꯨꯐꯥꯎꯗꯤ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦ ꯍꯥꯏꯕꯗꯗꯤ ꯃꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯤꯔꯤꯕ 80 ꯔꯨꯄꯤꯁꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯍꯣꯏ ꯃꯁꯤ ꯈꯔ ꯍꯦꯟꯒꯠꯄꯤꯅꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ 150ꯗꯒꯤꯅ 200 ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯁꯥꯕꯤꯌꯨ ꯍꯦꯟꯒꯠꯄꯤꯌꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ 150 200ꯒꯨꯝꯕ ꯁꯥꯕꯤꯔꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯦꯅꯦꯖꯃꯦꯟꯁꯤ ꯈꯤꯇꯪ ꯀꯣꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ 80ꯁꯤꯅꯗꯤ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯕꯁꯤ ꯃꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯏ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯁꯤꯗ ꯂꯩꯔꯕ ꯃꯇꯝ ꯈꯔ ꯊꯥ ꯑꯃꯅꯤꯒꯨꯝꯕ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛ ꯂꯥꯛꯑꯝꯃꯤ ꯑꯩ ꯃꯤꯡꯗꯨ ꯃꯗꯨꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯃꯤꯡꯗꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯊ꯭ꯔꯨꯁꯤꯗ ꯃꯣꯏꯅ ꯗꯤꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯔꯝꯃꯒꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯝꯃꯒꯦꯅ ꯃꯣꯏꯅ ꯑꯩꯕꯨ ꯑꯣꯏꯅ ꯃꯣꯏꯅ ꯑꯗꯨꯝ ꯄꯤꯔꯝꯃꯒꯦꯅ ꯃꯣꯏꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯅꯤ ꯍꯣꯏ ꯉꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯖꯔꯤꯕ ꯁꯥꯇ꯭ꯔ ꯈꯔ 100% ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯔꯛꯄ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯆꯔꯥꯡꯅꯕ ꯋꯥꯈꯜꯁꯤ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯈꯜꯁꯤ ꯅꯦꯅꯥ ꯇꯥꯗꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤ ꯂꯩꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐꯇ ꯂꯩꯕꯅꯤꯅ
moina maning thungna mogi tawbu ngamjadaba aibidi moi coaching gi boro mogi boro masigi kano tawdaba ning thungdaba moi da sudum ilai aduga khoi sida leriba te oja sing aduga te institution na mateng pangbirakwa masigi dangte de khoi yamna thagat phongduk sari aduga khoi gi kano gi site gi su government gi su moina angam bada khara mateng pangbi khoi gi madu gi khoi thagat chei adugu tawbudabo huji khoi gi di sengna hadigadi mokhoi gi su huji handaki kano sida yamna ning thungdaba khotabdi yamna legi adu moina adu kaya leregasu moina sigi thak phawda mokhoi pass tawda hona rei basi khoi gi angang sing si hoi moisu khoi ni yamna appreciate tawji aduga parents gi yamna appreciate tawji aduga khoi na haining basi yamna lei maramdi kano ro huji awat pa ngakta lebni na julu kem sida masigi awat pa mayam mai khoi haining yamna legi